ꯃꯤꯇꯩꯅ ST ꯂꯤꯁꯇ ꯆꯟꯕ ꯍꯥꯏꯕꯁꯤ ꯅꯧꯅ ꯍꯥꯞꯆꯤꯟꯒꯗꯕ ꯅꯠꯇꯦ, ꯍꯥꯟꯅ ꯑꯣꯏꯖꯔꯝꯕ ꯑꯗꯨ ꯑꯃꯨꯛ ꯅꯧꯅ ꯔꯦꯁꯇꯣꯔ ꯇꯧꯕꯅꯤ ꯍꯥꯏꯅ ꯔꯤꯄꯕ꯭ꯂꯤꯀꯟ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ (RPI) ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯃꯤ ꯀꯌꯥ ꯁꯔꯨꯛ ꯌꯥꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯚꯔꯅꯔ ꯎꯅꯗꯨꯅ ꯃꯩꯇꯩꯅ ST ꯂꯤꯁꯇ ꯆꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ ꯀꯌꯥ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯨꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯟꯗꯤꯌꯥꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯂꯝ ꯃꯈꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯏꯊꯅꯣꯒ꯭ꯔꯥꯐꯤꯛ ꯔꯤꯄꯣꯔꯠ ꯀꯌꯥꯗꯁꯨ ꯃꯩꯇꯩꯁ ꯑꯥꯔ ꯄ꯭ꯔꯤꯃꯤꯇꯤꯚ ꯍꯤꯜ ꯇ꯭ꯔꯥꯏꯕꯁ ꯍꯥꯏꯅ ꯃꯌꯦꯛ ꯂꯥꯅ ꯌꯥꯎꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ 1921 ꯑꯃꯗꯤ 1931 ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯇꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ 1951ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯩꯇꯩꯁꯤꯡ ST ꯂꯤꯁꯇ ꯌꯥꯎꯔꯛꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯅ ꯃꯩꯇꯩꯁꯤꯡꯕꯨ ST ꯂꯤꯁꯇ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯍꯟꯅꯕ ꯄꯥꯔꯇꯤ ꯑꯁꯤꯅ ꯍꯣꯠꯅꯕꯅꯤ ꯑꯃꯗꯤ ꯉꯁꯤ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯔꯣꯜꯁꯤꯡꯕꯨ ꯒꯚꯔꯅꯔꯅ ꯂꯨꯝꯅ ꯂꯧꯕꯇ ꯅꯠꯇꯅ ꯍꯤꯔꯝ ꯑꯁꯤꯗ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯗꯨꯅꯁꯨ ꯂꯥꯛꯆꯕ ꯑꯩꯈꯣꯏꯅ ꯔꯤꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯈꯤꯕ our main first priority will be one of the indigenous community ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩꯅ scheduled tribe ꯆꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯦꯖꯦꯟꯗꯥꯗ ꯃꯦꯟꯂꯤ ꯁꯤꯟꯖꯕ ꯑꯣꯏꯅ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯒꯤ ꯄꯤꯖꯕꯅꯤ꯫ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯗꯒꯤ ꯔꯤꯀꯃꯦꯟ ꯇꯧꯕ ꯑꯃ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅ ꯁꯣꯝꯗ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝꯗꯨꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯔꯤꯀꯃꯦꯟꯒꯤ ꯃꯇꯨꯡꯗ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯩꯕꯁꯨ ꯃꯔꯝ ꯑꯣꯏꯕꯅ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯒ ꯑꯃꯨꯛꯇꯪ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯗꯤ ꯈꯪꯕꯤꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯅ ST ꯆꯟꯕ ꯃꯔꯝꯗꯤ ST ꯔꯤꯁꯇꯣꯔ ꯇꯧꯕꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯇ꯭ꯔꯥꯏꯕ ꯑꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯟꯗꯔ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ 1908ꯗꯁꯨ ꯐꯣꯡꯕ ꯃꯩꯇꯩ ꯏꯊꯅꯣꯒ꯭ꯔꯥꯐꯤꯛ ꯔꯤꯄꯣꯔꯠꯇꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯥꯔ ꯄ꯭ꯔꯤꯃꯤꯇꯤꯚ ꯍꯤꯜ ꯇ꯭ꯔꯥꯏꯕꯁ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯁꯥꯅ ꯏꯖꯔꯕꯅꯤ ꯃꯌꯦꯛꯇ꯫ ꯃꯇꯪꯗ 1921 1931 ꯁꯦꯟꯁꯁꯇ ꯃꯁꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯥꯔꯗ ꯄ꯭ꯔꯤꯃꯤꯇꯤꯚ ꯍꯤꯜ ꯇ꯭ꯔꯥꯏꯕꯁꯅ ꯌꯥꯎꯔꯕꯅꯤ꯫ 1951ꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯁꯤꯒꯤ ꯌꯥꯎꯔꯛꯇꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯑꯃ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯪꯕꯤꯙꯥꯟ ꯑꯃ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯥꯖꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯤꯡꯉꯤꯕ ꯆꯥꯔꯤꯕ ꯑꯩꯈꯣꯏꯅ ꯂꯦꯡꯉꯤꯕ ꯊꯥꯖꯔꯤꯕ ꯔꯥꯏꯠ ꯃꯌꯥꯝꯁꯤꯒꯤ ꯊꯥꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯆꯧꯕ ꯋꯥꯍꯟꯊꯣꯛ ꯑꯃ ꯂꯩꯔꯤꯕ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁ꯭ꯇꯦꯇꯁ ꯌꯥꯎꯔꯛꯇꯕꯁꯦ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ RPI ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯀꯟꯅ ꯇꯛꯁꯤꯟꯖꯕ ꯆꯪꯖꯕꯅꯤ꯫ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯅ ꯑꯩꯈꯣꯏꯅ ꯑꯦꯅꯦꯛꯁꯔ ꯌꯥꯎꯔꯤꯕ ꯄꯣꯏꯟꯠꯁ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯅ ꯗꯣꯀꯨꯃꯦꯟꯠꯁ ꯄ꯭ꯔꯨꯐ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯌꯦꯡꯕꯤꯔꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯐꯖꯅ ꯈꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯕꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯁꯔꯟ ꯑꯣꯏ, ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏ ꯁꯤ ꯃꯍꯥꯛꯃꯛꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯝ ꯀꯟꯅꯁꯨ ꯑꯩꯈꯣꯏꯅ ꯄꯤꯔꯝꯕ ꯑꯦꯅꯦꯛꯁꯔ ꯗꯣꯀꯨꯃꯦꯟꯠꯁ ꯃꯌꯥꯝꯁꯦ ꯍꯦꯟꯅꯁꯨ ꯅꯩꯅꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯅ ST ꯆꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯍꯥꯛꯅꯁꯨ ꯌꯦꯡꯁꯤꯟꯒꯅꯤ, ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯁꯤꯗ ꯀꯟꯁꯔꯟ ꯁꯤꯔꯤꯌꯁ ꯑꯣꯏ ꯍꯥꯏꯕꯁꯦ ꯎꯠꯄꯤꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ RPI ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯍꯥꯛꯀꯤ ꯂꯤꯗꯔꯁꯤꯞ ꯃꯈꯥꯗ ꯃꯍꯥꯛꯅ ꯐꯖꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯉꯥꯏ ꯃꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯄꯥꯡꯊꯣꯛꯏꯉꯩꯁꯤꯗ ꯄꯤꯁ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯐꯪꯐꯝ ꯊꯣꯛꯄꯗ ꯐꯪꯗꯗꯨꯅ ꯂꯩꯔꯤꯕ 1951ꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯅ ST ꯂꯤꯁꯇ ꯌꯥꯎꯔꯛꯇꯕꯁꯦ ꯁꯤ ꯑꯃꯇꯪ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯦ꯫